ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈꯤꯕ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯤꯖꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯄꯤꯀꯔ ꯁꯠꯇ꯭ꯔꯕꯇ꯫ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ 6ꯀꯤ ꯆꯤꯜꯗ꯭ꯔꯦꯟ ꯊꯤꯌꯦꯇꯔ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯔꯤꯝꯁꯇ ꯍꯦꯜꯊ ꯀꯦꯝꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯠ ꯗꯦꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯩꯁꯛꯄ ꯑꯃꯗꯤ ꯁꯩꯔꯦꯡꯕꯁꯤꯡ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯄꯦꯊꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ CME ꯍꯧꯗꯣꯛꯈ꯭ꯔꯦ꯫ MLA ꯏꯕꯣꯝꯆꯥꯅ ꯕꯤꯔꯦꯝꯕꯒꯟ ꯀꯣꯂꯦꯖꯀꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯥꯂꯠ ꯚꯦꯛꯁꯤꯅꯦꯁꯟ ꯍꯧꯗꯣꯛꯄꯗ ꯂꯣꯏꯅꯅ CME ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫ ꯇꯨꯡ ꯀꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯦꯠꯑꯣꯏ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯠꯇ꯭ꯔꯕꯇ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯄꯤꯀꯔ ꯁꯠꯇ꯭ꯔꯕꯇꯅ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯣꯏꯔꯥꯡꯈꯣꯝꯗ YAC ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯊꯂꯦꯇꯤꯛ ꯀ꯭ꯂꯕꯀꯤ ꯅꯧꯅ ꯁꯥꯕ ꯑꯦꯛꯁꯇꯔꯅꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯗꯨꯅ ꯈꯨꯠꯁꯤꯟꯅꯈꯤꯕ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯌꯥꯎꯗꯅ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯅꯤ ꯑꯃꯁꯨꯡ ꯁꯥꯒꯣꯟꯅꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯀ꯭ꯂꯕ ꯑꯃ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯉꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯍꯥꯛꯅ ꯇꯧꯖꯕ ꯊꯕꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯂꯕꯁꯨ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯁꯣꯏꯕꯁꯤꯡꯗꯨ ꯁꯖꯦꯁꯟ ꯑꯃ ꯄꯤꯗꯨꯅ ꯆꯨꯝꯊꯣꯛꯄꯤꯌꯨ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ YACꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯄ ꯂꯣꯏꯁꯤꯜꯂꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯁꯠꯇ꯭ꯔꯕꯇꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯊꯂꯦꯇꯤꯛ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯔꯠꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ YAC ꯑꯁꯤ ꯏꯪ 1993ꯒꯤ ꯑꯥꯒꯁ꯭ꯠ 15ꯗ ꯂꯤꯡꯈꯠꯈꯤꯕ ꯑꯔꯤꯕ ꯀ꯭ꯂꯕ ꯑꯃꯅꯤ꯫ ꯀ꯭ꯂꯕ ꯑꯃ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯂꯩ꯫ ꯂꯝ ꯑꯃ ꯆꯥꯎꯈꯠꯍꯟꯕꯗ ꯀ꯭ꯂꯕꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅꯁꯨ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯂꯩꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯤꯜꯁꯥꯏꯗ ꯆꯦꯔꯤꯇꯦꯕꯜ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟꯗ ꯔꯤꯁꯔꯆ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯟꯗ ꯑꯞ ꯑꯦꯟꯗ ꯁꯦꯇꯤꯁꯐꯥꯏꯗ ꯍꯥꯏꯕꯁꯤ ꯉꯁꯤ ꯊꯥꯡꯃꯩꯕꯟ ꯃꯤꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯥꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ RK ꯖꯌꯃꯇꯤꯅ ꯃꯆꯥꯁꯤꯡꯕꯨ ꯑꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯍꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯡꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯣꯟꯁꯤꯕꯜ ꯃꯥꯗꯔ ꯑꯣꯏꯔꯒꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯕꯤꯕꯤꯅꯥꯇꯥ ꯗꯦꯕꯒꯤ ꯆꯤꯐ ꯒꯦꯁꯠ, ꯖꯦꯅꯤꯝꯁꯀꯤ ꯑꯣꯕꯁꯇꯦꯇ꯭ꯔꯤꯛ ꯑꯦꯟꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯅꯦꯇꯥꯖꯤꯅꯤ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯀꯤ ꯄꯦꯊꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ RK ꯕꯟꯁ꯭ꯔꯤꯅ ꯒꯦꯁꯠ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯟ ꯑꯃꯗ ꯌꯨꯊ ꯐꯣꯔ ꯆꯦꯟꯖ ꯑꯣꯏꯅꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯁꯤꯟꯗꯨꯅ ꯗꯤ ꯒ꯭ꯔꯦꯠ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯍꯥꯏꯕ ꯇꯤꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯔꯦꯡꯕꯝ ꯄꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ BJP ꯀꯩꯁꯥꯝ ꯃꯣꯔꯆꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯆꯝ ꯖꯤꯕꯟꯅ ꯊꯧꯔꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯏꯚꯦꯟꯠꯁꯤꯡꯒꯤꯗꯃꯛꯇ ꯏꯔꯦꯡꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯋꯥꯔꯛꯁꯔꯨꯝ ꯑꯃꯁꯨ ꯁꯪꯒꯥꯗꯨꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ BJP ꯑꯣꯏꯅꯥꯝ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯃꯪꯒꯤ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯅꯤꯡꯊꯦꯝꯃꯅꯤ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯤꯁꯥꯟ ꯃꯣꯔꯆꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ TS ꯔꯥꯖꯦꯟꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KS ꯖꯤꯕꯟꯅ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯗ ꯑꯋꯥꯕ ꯄꯤꯔꯣꯏꯁꯤ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯂꯩꯔꯝꯂꯣꯏ꯫ ꯑꯣꯏꯅꯥꯝ ACꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯡꯒꯪ 12ꯕꯨ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯏꯃꯥꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯕ ꯀꯌꯥ ꯂꯩꯔꯤ꯫ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯋꯥꯔꯛ ꯔꯨꯝ ꯑꯁꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯏꯃꯥꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯤꯔꯣꯏꯁꯤ ꯏꯃꯥꯁꯤꯡꯕꯨ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯤꯗꯅ ꯊꯝꯕꯤꯁꯤ꯫ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯄꯤꯖꯔꯤ꯫ NRC ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯅꯤ꯫ NRC ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
BJPꯒꯤ MLA ꯕꯤꯔꯦꯟꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯩꯉꯥꯡ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯏꯐꯝ ꯈꯨꯅꯧꯒꯤ ꯂꯩꯇꯣꯡ ꯁꯪꯂꯦꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯔꯤꯁꯨꯕ ꯁꯖꯤꯕꯨ ꯈꯨꯗꯣꯜ 2016ꯒꯤ ꯊꯧꯔꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯐꯝ ꯈꯨꯅꯧ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯥꯏꯐꯝ ꯈꯨꯅꯧꯒꯤ ꯁꯤꯟꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯉꯥꯁꯦꯞꯄꯝ ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖ ꯊꯅꯥꯎꯖꯝ ꯂꯩꯁꯦꯝꯕꯅ ꯄ꯭ꯔꯤꯁꯤꯗꯤꯌꯝ ꯁ꯭ꯄꯤꯁꯤꯑꯦꯜ ꯒꯦꯁ꯭ꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁ꯭ꯠ ꯑꯣꯏꯔꯤꯕ N. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ NRC oigera ama oigera ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯝꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯝꯂꯤꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯕ ꯂꯩꯇꯦ꯫ ꯏꯟꯗꯤꯌꯟ ꯐꯣꯔꯦꯅꯔ ꯑꯦꯛ 1993ꯒꯤ ꯃꯈꯥꯗ ꯑꯣꯊꯣꯔꯥꯏꯖ ꯇꯧꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯔꯒ ꯁꯥꯏꯟꯇꯤꯐꯤꯀꯥꯏ ꯇꯧꯔꯒ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯂꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ NRC ꯑꯁꯤ ꯇꯧꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯔꯁꯤ꯫ ꯕꯦꯁ ꯏꯌꯔ ꯂꯦꯞꯄꯁꯨ NRC ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯊꯤꯗꯣꯛꯄꯒꯤꯗꯤ ꯀꯁꯇꯗꯤꯌꯥꯟꯁꯤꯡꯅꯁꯨ ꯄꯨꯊꯣꯛꯆꯔꯛꯀꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯔꯖ ꯇꯧꯕ ꯃꯇꯝꯗ ꯏꯪ ꯃꯤ 5,00,000 ꯔꯣꯝꯅꯤ ꯃꯔꯖ ꯇꯧꯕꯒꯤ ꯍꯥꯔꯁ ꯄꯦꯄꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ NRC ꯇꯧꯅꯤꯡꯕꯒ ꯇꯧꯅꯤꯡꯗꯕꯒ ꯌꯦꯠꯅꯕꯒꯨꯝ ꯇꯧꯔꯦ꯫ NRC ꯉꯥꯏꯕ ꯉꯥꯏꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯒ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤꯕ ꯑꯁꯤ ꯀꯔꯝꯕ ꯑꯦꯛꯇꯒꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯅꯤꯡꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯑꯁꯤꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯦ꯫ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯗꯁꯥ ꯇꯥꯃꯤꯟꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯥꯟꯅ ꯆꯠꯀꯗꯧꯔꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯒꯥꯏꯗ ꯇꯧꯔꯒ ꯆꯠꯄꯗ ꯑꯦꯗꯚꯥꯏꯖꯔ, ꯃꯤꯗꯤꯌꯥ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ꯭ꯠꯁꯤꯡꯅꯁꯨ ꯃꯊꯧ ꯇꯥꯒꯅꯤ ꯍꯥꯏꯅ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯊꯧꯔꯝꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯕ, ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯝꯆꯠ ꯕꯦꯕꯥꯔ ꯂꯩꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯂꯧꯔꯧꯕꯅꯤ ꯍꯥꯏꯕ 3ꯁꯨ ꯐꯥꯔꯦ꯫ ꯕꯡꯀꯔ 8 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯗ ꯕꯣꯝꯒꯤ ꯃꯆꯥꯛ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯊꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯡꯕꯨꯡ PSꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯈꯣꯡꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯏꯟꯁꯥꯔꯠ ꯔꯥꯏꯐꯜ ꯑꯃ, .303 ꯔꯥꯏꯐꯜ ꯑꯃ, .62 ꯄꯤꯁꯇꯣꯜ ꯑꯃ, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 11, 2-inch ꯃꯣꯔꯇꯥꯔꯒꯤ ꯃꯔꯨ 17, ꯍꯥꯏ ꯑꯦꯛꯁꯞꯂꯣꯁꯤꯚ ꯃꯔꯨ 2, IEC ꯑꯦꯛꯁꯞꯂꯣꯁꯤꯚ ꯔꯣꯛ ꯑꯃ, IED ꯑꯦꯛꯁꯞꯂꯣꯁꯤꯚꯀꯤ ꯃꯆꯥꯛ ꯀꯤꯂꯣꯒ꯭ꯔꯥꯝ 13, LMG ꯃꯦꯒꯥꯖꯤꯟ 3, 8.92 MLG ꯃꯦꯒꯥꯖꯤꯟ 10, ꯏꯟꯁꯥꯁ MLG ꯃꯦꯒꯥꯖꯤꯟ 2, .63ꯒꯤ ꯃꯦꯒꯥꯖꯤꯟ ꯑꯃ, .32ꯒꯤ ꯃꯦꯒꯥꯖꯤꯟ ꯑꯃ, ꯗꯤꯅꯣꯃꯦꯇꯔ ꯅꯤꯝꯐꯨ, SLI ꯕ꯭ꯔꯤꯛ ꯕ꯭ꯂꯣꯛ 8, SLR ꯐꯥꯌꯔꯤꯡ ꯄꯤꯟ ꯑꯦꯛꯁꯇꯦꯟꯁꯟ 3, SSR ꯒꯦꯁ ꯄ꯭ꯂꯦꯟ ꯑꯃ, ꯄ꯭ꯔꯣꯇꯦꯛ ꯑꯦꯛꯁꯞꯂꯣꯁꯤꯚ ꯃꯦꯇꯔꯤꯌꯦꯜ 39, PEK ꯗꯥꯏꯃꯟ ꯑꯦꯛꯁꯞꯂꯣꯁꯤꯚ 3, TBC ꯕꯔꯅꯤꯡ ꯌꯥꯎꯕ ꯐꯤꯇꯦꯛ IGC ꯀꯟꯇ꯭ꯔꯣꯜ ꯕꯣꯛꯁ ꯑꯃ, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯀꯤ ꯑꯃ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 135, .303 ꯀꯝꯃꯨꯅꯤꯁꯟ ꯆꯥꯔꯖꯔ 9 ꯐꯪꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯋꯥꯡ ꯆꯤꯡ ꯑꯃꯁꯨꯡ ꯃꯁꯤꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯒꯤ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SMG ꯀꯥꯔꯕꯥꯏꯟ ꯑꯃ, ꯗꯤꯇꯣꯃꯦꯇꯔ ꯌꯥꯎꯅ ꯆꯥꯏꯅꯤꯖ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯃꯦꯒꯥꯖꯤꯟꯌꯥꯎꯅ M32 ꯔꯥꯏꯐꯜ 2, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 50 ꯆꯥꯔꯖ 2 ꯌꯥꯎꯕ ꯔꯦꯗꯤꯑꯣ ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃ, ꯇꯦꯂꯤꯁꯀꯣꯞ ꯑꯃ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯈꯩꯁꯤꯡ ꯑꯃꯗꯤ ꯃꯁꯤꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ .32 ꯄꯤꯁꯇꯣꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯃꯔꯨ 58 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯡꯖꯝ
ꯑꯃꯁꯨꯡ ꯃꯁꯤꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ 23ꯔꯣꯝ ꯁꯤꯡꯒꯜ ꯆꯦꯔꯣꯜ ꯑꯃ ꯀꯥꯞꯄ ꯌꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯃꯔꯨ 30, ꯍꯦꯟꯃꯦꯇꯔꯤ 4, ꯄꯤ ꯖꯦꯀꯦꯠ 8, BP ꯑꯥꯏꯔꯟ ꯄ꯭ꯂꯦꯟ 9, ꯕꯥꯎꯐꯦꯡ ꯔꯦꯗꯤꯑꯣ ꯐꯥꯌꯔꯃꯦꯟ ꯁꯦꯠ ꯑꯃ ꯃꯁꯤꯒ ꯆꯥꯔꯖꯔ 2 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 2ꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯦ.ꯁꯤ.ꯄꯤ. ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕ ꯒ꯭ꯔꯨꯞꯀꯤ ꯊꯤꯌꯥꯝ ꯏꯅꯥꯎ ꯁꯤꯡꯍ 28 ꯀꯧꯕ ꯀꯨꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 2ꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯗꯤꯅꯣꯃꯤꯇꯔ ꯌꯥꯎꯅ .16 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2, 9 MLA ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 30, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯑꯇꯩ ꯑꯥꯏ.ꯗꯤ. ꯀꯥꯔꯗ ꯑꯃ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯛꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯨꯟꯇꯔ ꯍꯦꯜꯊ ꯔꯦꯟꯖ ꯑꯃꯁꯨꯡ ꯁꯤꯅꯥ ꯀꯩꯊꯩꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯕꯪꯀꯔ 8 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯡꯒꯣꯜ ꯆꯤꯡꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯥꯖꯤꯟ 2ꯒ ꯀꯣꯟꯅꯅ ꯏꯟꯁꯥꯔꯠ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ .303 ꯔꯥꯏꯐꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, ꯕ꯭ꯔꯣꯗ ꯑꯦꯛꯁꯟ ꯔꯥꯏꯐꯜ 2, ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ ꯄꯤꯁꯇꯣꯜ 10, 39 mm ꯑꯦꯟꯇꯤ ꯔꯥꯎꯟ ꯕꯝꯄꯔ ꯁꯦꯜ 5, ꯗꯤꯅꯣꯃꯤꯇꯔ ꯑꯃ, ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯇꯦꯛꯅꯤꯛ 5, 5.53 mmꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 5 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯡꯃꯥꯏ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯏꯉꯦꯜ ꯆꯤꯡ ꯇꯦꯟꯗꯣꯡꯌꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 2, .22 ꯄꯤꯁꯇꯣꯜ 2, .63 ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯒ꯭ꯔꯦꯅꯦꯗ 4 ꯑꯃꯁꯨꯡ ꯀꯥꯞꯄ ꯌꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯃꯤꯕꯔꯁꯤꯡ ꯃꯔꯨ 59 ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯑꯣꯡꯕꯨꯡ ꯈꯨꯟꯖꯥꯎꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯦ.ꯁꯤ.ꯄꯤ.ꯒꯤ ꯑꯦꯛꯇꯤꯚ ꯀꯥꯗꯔꯅꯤ ꯍꯥꯏꯕ ꯍꯣꯏꯔꯝ ꯁꯨꯟꯗꯔ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯁꯅꯥꯊꯣꯏ ꯑꯦꯂꯥꯏꯁ ꯁꯂꯥꯏ ꯆꯍꯤ 94, ꯁꯦꯛꯇꯥꯋꯥꯡ ꯂꯩꯀꯥꯏꯗ ꯀꯧꯕ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯟꯊꯥ ꯃꯊꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯦ.ꯁꯤ.ꯄꯤ. ꯑꯄꯨꯟꯕ ꯀꯥꯗꯔꯅꯤ ꯍꯥꯏꯕ ꯂꯥꯏꯁ꯭ꯔꯝ ꯒꯣꯄꯦꯟ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯄꯨꯟꯁꯤꯕ ꯆꯍꯤ 40 ꯀꯧꯕ ꯑꯃ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯄꯨꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫